अहनब मंगतदा मिजंग ताबिरिबा मदी ताबिरिबा सिंगबु निर्मला थंगजमना तराम नौचरी इकोकनोना खुरुमजरी पुदुना लाक्चरीबा से लाइव फोन इन प्रोग्राम मतम इशेगी थौरमनी थौरम असिदा सिजनजरीबा मोबाइल नंबर अमुक्तंग निंगसिंगजगे 7005707808 हाइरिबा नंबर असिदा कॉल तौबिदुना अदोंगी अपाम्बा इसे खनबगी खुदोंग चाबा डायमंड टीवी अमदी वाहोंग रेडियो की माइकेदगी थमजरी अदुगा असिगी थौरम असिदा सिजनजरीबा मोबाइल नंबर 7005707808 हाइरिबा नंबर असिदा कॉल तौबिदुना अदोंगी अपाम्बा इसे खनबगी खुदोंग चाबा थमजरी असिगी अहानबा कॉलर से कनानो हाबदु यंगमिनसी हेलो हेलो तराम नौचरी मिंग लेफम हाइबियु याइपो खुरोमदगी देवला तराम नौचरी मैडम चाइसिंग उनाबिरब्रो चाद्री चाद्री अदो थौरम असिदा सरुक याबिरकपा करम मतम इशै खनबिदोइनो कुंज बिहारी की नंग सागई अमगी मौने तंग अदो इशै से कना कना तामिनगदोइनो हाइबियु वाहोंग रेडियो ताबी डायमंड टीवी यंगे पुना तामिनगे दुगा खाबदगा दिदिके तौजगे हाइरो अदो इशै से कुदोल तमजरगे मयाम पुना तामिनसी नंगना सागई अमगी मौनी अइना नंगी काइना खोंगलोइनी नंगना सागई अमगी मौनी अइना नंगी काइना खोंगलोइनी una tamnara punsini sakhangdaba lamlanba amagum una tamnara punsini sakhangdaba lamlanba amagum nangna sagai amagi mauni aina nangi kaina khongloini mata suyeng haude pamui khanna nung si mai thong kimit sina pena nong mata suyeng haude pamui khanna nung si mai thong kimit sina pena are pani khalui hau khi bapun sina are pani khalui hau khi bapun sina nanga aiga lainari bamari se nanga aiga lainari bamari se nangna sagai amagi mauni aina nangi kaina khongloini nangna sagai amagi mauni aina nangi kaina khongloini
मोलबा खुत्साना तनिकना पाइरगा लेंखिबा अंगौबा कुंदो पारें आईगी निखन्ना लंबनी पुंसीना ngasidi oy haure kanadabwari tumdana mangluba manglan amagum tumdana mangluba manglan amagum jatkre nangdi sagai amada nokna jatkre nangdi sagai amada nangna sagai amagi mauni aina nangi kaina khonnoini nangna sagai amagi mauni aina nangi kaina khonnoini una una tamnara punsini saknadaba lamlanba amagum una una tamnara punsini saknadaba lamlanba amagum nangna sagai amagi mauni aina nangi kaina khongnoini aina nangi kaina khongnoini Thagachari miyam pumnamak thauramasida saruk yabiriba tongan tongan ba platform singda midyang tabiriba amadi 90.0 wahong radio tabiriba pumnamak po taram nokchari asi Republic Day 26 January numirasida pangthokchariba matam ESHEI ima karam jamuna taram nokchari aduga charanjita kaisham susila chungkham taram nokchari madam sanai bewakha imangang biton ruhidabiam isabe khangembam narasima taram nokchari thauramasida saruk yabiriba ibung ningthamba laishram thongjudagi bimol da khelambam ruhida bm taram nokchari thagat pafong dokchari myam pumnamak makha tarakpada caller among lokhachagi hello taram nokchari good morning good morning minga laifang bam habisi kanane minga taingo singya mai adum khangamani konjeji da dum kangjare ngasi 26 January jo aile me nganta da jo akhai gi matam ESHEI khanbagi tharama tawba jam nungai ko aduna hek machidi kana da phone tawkhilagi ESHEI khallaurage na tawraiba hoi ado karamba ESHEI khanbi doino hojiti imale paksi yamna ware ko ware ado nomagi pharakadra khalli adegi amasum hengat pe yawi handa yawi ko lana je karam kanda loitone jo khangdre aduna akhoi machen de pulap tachen bamni sangdra changi akhoi machen je akhoi amato ina akhoi machen je hingde baya de pulap akhoi machen pulap puni de baya de aduna imale paksi nungsi imale paksi kanda baya de ko aduna ESHEI ma akhoi gi thoroglo tawbodo oza lekhidraba khunjui kumar na sakpai ESHEI ma gi se taning hoi kana kana tamina gada bono haibiu ado tamina gada se tum sidi akhoi khunja mayam khungai ba akhoi chingkhongsi ada khungai ba adegi lairi bari likem da lairi ba manipur da laiba mipang akhoi miyam khudima adegi hen totana ngasi gi lab yeng bideba lab ta changa ga thawai hakchang yauni yeng bideba chinna khudima chu pulap tani ngai tar thagachari ESHEI kudol tamjagi oza lekhidraba khunjui kumar na sakpai ESHEI ni thoraklo hariba ESHEI thoraklo imana kaure thoraklo imana kaure thoraklo mitai imagi mapari mamomsa kari yengduna lairi kari khanduna lairi
ꯌꯦꯛꯅꯕꯅ ꯄꯜꯂꯣꯟ ꯀꯣꯏꯔ ꯐꯥꯎꯕ ꯊꯣꯔꯛꯂꯣ ꯊꯣꯔꯛꯂꯣ 이마나 까우레 토락로 토락로 우드러버르니 나코이부 흉탕나바 레이빠까야나 닝땀 콜라우 라우두나 우드러버르니 나코이부 흉탕나바 레이빠까야나 닝땀 콜라우 Ninghanaba laytana nupatawda ultuna sama pangalhandana yenaba mayro yari base udrabarane nakoibu tadrabarane nakoibu thoraglo thoraglo imana kaure thoraglo thoraglo Ona hinglamba mina yoina khanglamba anam aha churamba hingna hingna siramba mikha pona hinglamba mina yoina khanglamba anam aha churamba hingna hingna siramba khunai kaya purup kaya leipa kaya khunai kaya purup kaya leipa kaya ningtam punsida hingna kharene ningtam punsida hingna kharene udrabarane nakhoibu tadrabarane nakhoibu thoraglo thoraglo imana kaure thoraglo mitai imagi mapari mamomsa kari yengduna leiri kari khanduna leiri yekna banna palon koira phauba thoraglo thoraglo imana kaure thoraglo 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 imana kaure thoraglo 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 imana kaure thoraglo 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 Thachari myam pumnamak Narasima taram nokchar ibung jiten 1 to 3 ibung sagakom anjan fari MK taram nokchari Namita Devi Cheprameshwari Wahangbam Samsa Sonia taram nokchari Nenaronia Koijam Hello Hello Taram good nokchari morning Good morning taram nokchari meng laifam haibiu Miss ai ne ang Imphal Pokchai dagi abujam punimasi kawe Miss Madam taram nokchari sai singu nabirabro Unajadri Miss sa khonge thawrangeri Miss Kari Miss thawrok apajida wasara mini Miss Hoy kari mathel tawdoino hangamo na thongage Miss hangama tamnina Ado karam baisai khanbi doino Miss moinam thani kumana thakpa
ꯑꯃꯨꯛꯇꯪ ꯎꯅꯒꯦ ꯈꯜꯂꯤꯉꯩꯁꯤꯗ ꯃꯥꯒ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯄꯥꯎ ꯂꯧꯔꯛꯂꯦ ꯑꯃꯨꯛꯇꯪ ꯊꯦꯡꯅꯒꯦ ꯅꯤꯡꯖꯔꯤꯉꯩꯁꯤꯗ ꯑꯩꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯣꯡꯈꯤꯕ ꯅꯍꯥꯟꯈꯤ ꯇꯧꯔꯦ ꯍꯥꯏꯅ ꯁꯩꯍꯧꯕꯗꯨ ꯊꯥꯖꯅꯤꯡꯉꯦꯅꯦ ꯊꯥꯒꯠꯆꯔꯤ ꯏꯁꯩꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯇꯥꯃꯤꯟꯅꯒꯗꯣꯏꯅꯣ ꯃꯦꯗꯥꯝ ꯃꯤꯁ ꯀꯥꯕꯤꯅꯤꯡꯕ ꯑꯃꯗꯪ ꯍꯥꯞꯆꯔꯛꯀꯦ ꯑꯩꯒꯤ ꯗꯥꯏꯃꯟꯒꯤ ꯊꯣꯛꯅ ꯐꯪꯖꯗꯣꯏꯅꯤ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ ꯐꯪꯖꯔꯤꯁꯦ ꯋꯥꯍꯦꯡ ꯈꯨꯃꯟꯗꯒꯤ ꯑꯣꯏꯅꯥꯝ ꯀꯦꯁꯣ ꯑꯃꯗꯤ ꯁꯅꯥꯖꯥꯎꯕꯤ ꯏꯁꯣꯛꯇꯒꯤ ꯕꯦꯝꯕꯦꯝ ꯑꯃꯗꯤ ꯔꯥꯝ ꯏꯔꯣꯃꯩꯖꯥꯎꯗꯒꯤ ꯏꯕꯦꯝꯆꯥ ꯁꯥꯏꯈꯣꯝ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗꯒꯤ ꯂꯨꯈꯣꯏ ꯑꯃꯗꯤ ꯏꯕꯦꯝꯆꯥ ꯊꯧꯕꯥꯜ ꯈꯦꯇꯤ ꯂꯩꯀꯥꯏꯗꯒꯤ ꯏꯕꯤꯌꯥꯏ ꯇꯣꯛꯄꯆꯤꯡꯗꯒꯤ ꯕꯤꯅꯥ ꯑꯗꯨꯒ ꯋꯥꯒꯥꯏ ꯍꯤꯌꯥꯡꯂꯝꯗꯒꯤ ꯑꯣꯏꯅꯥꯝ ꯇꯥꯆꯧ ꯂꯥꯖꯦꯟꯗꯣ ꯏꯅꯝꯃ ꯄꯨꯔꯅꯤꯃꯥꯁꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯀꯨꯃꯥꯔꯒ ꯌꯥꯎꯅ ꯃꯤꯁꯀ ꯌꯥꯎꯅ ꯇꯥꯃꯤꯟꯅꯖꯔꯒꯦ ꯃꯤꯁ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯑꯃꯨꯛꯇꯪ ꯎꯅꯒꯦ ꯈꯜꯂꯤꯉꯩꯁꯤꯗ ꯃꯥꯒ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯄꯥꯎ ꯌꯧꯔꯛꯂꯦ ꯑꯃꯨꯛꯇꯪ ꯎꯅꯒꯦ ꯈꯜꯂꯤꯉꯩꯁꯤꯗ ꯃꯥꯒ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯄꯥꯎ ꯌꯧꯔꯛꯂꯦ ꯑꯃꯨꯛꯇꯪ ꯊꯦꯡꯅꯒꯦ ꯅꯤꯡꯖꯔꯤꯉꯩꯁꯤꯗ ꯃꯥꯒ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯣꯡꯈꯤꯕꯅ ꯍꯥꯟꯈꯤꯗꯧꯔꯦ ꯇꯞꯂꯕꯤꯅꯣ ꯖꯥꯃꯇꯧꯗ ꯊꯥꯖꯔꯨꯗꯦ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯅꯤ ꯂꯥꯏꯅ ꯏꯪ ꯇꯞꯂꯕꯤꯅꯣ ꯖꯥꯃꯇꯧꯗ ꯊꯥꯖꯔꯨꯗꯦ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯅꯤ ꯂꯥꯏꯅ कनागी वाखल संगलरोय लेपलुबा कनागी वाखल संगलरोय लेपलुबा ऐगी वाखलान बताहो रे निंगम दमैसा फंगजा बताहो रे ऐगी वाखलान बताहो रे निंगम दमैसा फंगजा बताहो रे अमुक्तंग उनगे खल्लिङैसिदा मागा मागी लुहोंगबागी मापाउ याउरक्ले करम्बा अपेनबा नुंसिगी लमनो मिमांगदा अइबु लेनहरिबा माना करम्बा अपेनबा नुंसिगी लमनो मिमांगदा अइबु लेनहरिबा माना
na anauba lambi se taglambade anauba lambi se taglambade pidai sho piramda tumin laikhaga karamba aigi iralgi dandino bidai sho piramda tumin laikhaga karamba aigi iralgi dandino amutang unage khallingai sida mahaga magi luhong bagi mapau yaurakle amutang thengnage ningjari ngai sida mahaga yumnak sagai hongkhibana hankhidore yumnak sagai hongkhibana hankhidore yumnak sagai hongkhibana hankhidore Thangachari mayam ngasi pung 12 taba matamda face to face oza singlan mehnam oza danabir laishram amadi oza rasnong thombam unaduna wari watai sanabagi thoram face to face thoram masida thamjari mayam su saruk yabiu ngasi ayugi pung 12 tarakpa matamda wahang hangbiu season najariba contact number 9077-2I2001 number asida call tawbiduna adamna khangbining basing share tawbiu Thagachari aduga ngasigidi kitang matam semdok themjin tawjaragani ngasigi aroiba caller lokhachage Hello Lo Taram nokchari ming laifam haibiu Sarang patagi ibi mako Madam ibe mataram nokchari karam baisai khanbi doino Kari Pakas pada kaksokre lo Oh, karam baisai khanbi doino Lawi sa pipingang imbido sai sa podo khangzadre. Oh Pukram Bam Chandra Kumar ado aroi bagi sai sumai da dore ado kana tamina ga doino haibiu Oh, keno Ibima, bagi Aruna, bagi Nini, bagi Kunzarani, Aying Bi, Malingan Bi. Kita tahar kelusan saja. Thangachari sai kudol tamjage mayam puna taminasi Oh. Lauri chatti pingang in bi Lauri chatti pingang in bi ta dai kaino itai ma ta dai kaino itai ma wangang hai ti thau binu thau galon khande apiu wangang hai ti thau binu thau galon khande apiu nanau gai ba ki bane nanau gai ba ki bane Lauri chatti pingang in bi Lauri chatti pingang in bi ta dai kaino itai ma ta dai kaino itai ma बसंता आयुका kunci bacanta ayuka noma ukini jadi koro masengang rana noma ukini jadi nanau kamu sakida nanau kamu sakida kanhai kana kihite
पेंद्रबु रावखारक बलैमन बु ओइरिगबा अर्जुन जनिंगिदा लौरी चत्ती फिंगांग इनबी लौरी चत्ती फिंगांग इनबी तादै कैनो इतैमा Makadi yongamda nusi makadi yongamda idum kapal mai changa kunji sangoi ondo wa honing on matsulang ini angdi dare itaima le itaima modol kana gilai basabu melai mabu kala baba ar kallagida o lauri chatti singa indi lauri chatti singang indi tadai kaino itaima wang hai te chau pinu chau galon khande hiu wang hai te chau pinu chau galon khande hiu nanau lai ba ki bane lauri chatti singang indi lauri chatti singang indi tadai kaino itaima Thagachari isai sigal loinana hojiki oinadi live phone in program matam isai loishinjari makha tarakpada nungtigi fongliba pause singdagi lauthok chaba maru oiba pau mayam punamuk next space da thengna minasi pomnamakpu nirmala thangjamna mukahana khrumjari Inkolama yonchari Diamond TV gi mamangda point tarukki inkolama yonchari akuppa marol gi dama makhada pijari ba number asida pau phaubiyu 8131886283 amuka hana 8131886283 natragana Diamond TV dagi khangbiba yagani